ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯉꯁꯤꯗꯤ ꯑꯇꯤꯡꯕ ꯑꯣꯏꯅ ꯁꯦꯝꯃꯁꯤ ꯚꯤꯗꯤꯑꯣꯁꯤ ꯑꯇꯤꯡꯕꯁꯤ ꯁꯦꯝꯕ ꯃꯇꯝꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯄꯣꯠꯁꯛꯁꯤ ꯁꯤꯗ ꯂꯩꯔꯤꯕ ꯍꯥꯃꯩꯁꯤꯅꯤ. ꯁꯤ ꯍꯥꯃꯩ ꯀꯧꯏ. ꯁꯤꯕꯨ ꯁꯥꯕꯒꯤ ꯄ꯭ꯔꯣꯁꯦꯁ ꯈꯪꯕꯤꯅꯤꯡꯉꯒꯁꯨ ꯑꯩ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯍꯥꯞꯆꯔꯝꯒꯦ. ꯉꯁꯤꯒꯤ ꯑꯇꯤꯡꯕꯁꯤ ꯂꯐꯣꯏꯅ ꯁꯦꯝꯗꯧꯔꯤꯕꯅꯤ. ꯁꯤꯗ ꯂꯩꯔꯤꯕ ꯂꯐꯣꯏꯁꯤ ꯑꯩꯈꯣꯏ ꯌꯨꯝꯗ ꯐꯪꯕ ꯍꯧꯖꯕ ꯂꯐꯣꯏꯅꯤ. ꯌꯥꯝꯅꯗꯤ ꯊꯨꯝꯕ ꯑꯗꯨꯒ ꯆꯪꯕꯤ ꯀꯧꯋꯦ. ꯃꯅꯨꯡꯗ ꯃꯔꯨ ꯉꯛꯇ ꯑꯣꯏꯕꯒꯤ ꯃꯤꯅꯗꯤ ꯐꯖꯅ ꯆꯥꯟꯅꯗꯕ ꯑꯗꯨꯝꯕ ꯂꯐꯣꯏꯅꯤ. ꯁꯤꯗꯩꯁꯤ ꯀꯔꯝꯍꯥꯏꯅ ꯑꯩꯈꯣꯏꯅ ꯑꯍꯥꯟꯕꯗ ꯈꯪꯕꯤꯒꯗꯧꯕꯁꯤ ꯀꯣꯜ ꯂꯤꯛꯁꯦ ꯐꯖꯅ ꯆꯥꯝꯊꯣꯛꯑꯒꯁꯨ ꯃꯆꯨꯝ ꯌꯥꯎꯍꯜꯂꯣꯏꯗꯧꯕ. ꯐꯖꯅ ꯐꯤꯅ ꯅꯥꯟꯊꯣꯛꯄꯤꯔꯕ ꯃꯇꯨꯡꯗ ꯏꯀꯪ ꯀꯪꯅ ꯇꯧꯕꯤꯒꯗꯕꯅꯤ. ꯑꯩ ꯇꯧꯕꯒꯤ ꯃꯑꯣꯡ ꯑꯗꯣ ꯃꯌꯥꯝꯗ ꯎꯠꯆꯔꯒꯦ. ꯂꯐꯣꯏꯁꯤ ꯊꯨꯝꯗꯤ ꯊꯨꯝꯕꯅꯤ ꯑꯗꯨꯕꯨ ꯃꯔꯨ ꯉꯛꯇ ꯌꯥꯎꯕꯒꯤ ꯀꯩꯅꯣ ꯇꯧꯗꯕ, ꯃꯌꯥꯝ ꯆꯥꯕꯤꯗꯕ. ꯁꯤ ꯃꯔꯨ ꯉꯛꯇꯅꯦ. ꯑꯗꯣ ꯁꯤꯒꯤ ꯂꯐꯨꯗꯤ ꯑꯃꯨꯛ ꯌꯥꯝ ꯄꯥꯝꯅ ꯃꯤꯅ ꯆꯥꯅꯩ. ꯁꯤꯡꯖꯨꯒꯨꯝꯕ, ꯏꯔꯣꯝꯕ, ꯂꯐꯨꯗꯤ ꯌꯥꯝ ꯍꯥꯎꯋꯦ. ꯑꯗꯨ ꯀꯩꯅꯣꯁꯤꯗꯤ ꯃꯍꯩꯁꯤꯗꯤ ꯃꯔꯨꯅ ꯌꯥꯝꯃꯟꯕꯒꯤ ꯆꯥꯕ ꯌꯥꯗꯕꯒꯤ ꯆꯥꯕꯤꯗ꯭ꯔꯦ. ꯁꯤ ꯐꯖꯅ ꯂꯐꯣꯏꯁꯤ ꯍꯥꯞꯄꯤꯔꯅꯤ. ꯁꯨꯝꯕ ꯀꯣꯝꯄꯥꯛ ꯑꯣꯏꯅ ꯇꯧꯔꯁꯨ ꯌꯥꯏ, ꯄ꯭ꯂꯦꯠ ꯑꯣꯏꯅ ꯇꯧꯔꯁꯨ ꯌꯥꯏ. ꯑꯩꯅ ꯇꯧꯔꯤꯕꯁꯤ ꯏꯁꯇꯤꯜꯒꯤꯅꯤ. ꯏꯁꯇꯤꯜꯒꯤ ꯅꯠꯇ꯭ꯔꯒꯁꯨ ꯑꯗꯨꯝ ꯄ꯭ꯂꯥꯁꯇꯤꯛꯀꯤ ꯄꯣꯠ ꯑꯣꯏꯔꯒꯁꯨ ꯑꯀꯥꯏꯕ ꯀꯩꯁꯨ ꯂꯩꯇꯦ. ꯂꯐꯣꯏꯁꯤ ꯃꯀꯨ ꯈꯣꯛꯄ ꯂꯣꯏꯔꯦ. ꯂꯐꯣꯏꯁꯤ ꯑꯍꯥꯟꯕꯗ ꯍꯥꯟꯅ ꯈꯨꯠꯅ ꯅꯣꯏꯈꯥꯏꯕꯤꯔꯅꯤ. ꯐꯖꯅ ꯅꯣꯏꯈꯥꯏꯕꯤꯗꯣꯏꯅꯤ. ꯁꯤ ꯅꯣꯏꯈꯥꯏꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯍꯥꯃꯩ ꯍꯥꯞꯂꯛꯀꯗꯧꯅꯤ. ꯑꯗꯣ ꯍꯧꯖꯤꯛ ꯍꯥꯟꯅ ꯂꯐꯣꯏꯁꯤ ꯍꯥꯟꯅ ꯐꯖꯅ ꯅꯣꯏꯈꯥꯏꯈꯤꯒꯦ. ꯃꯌꯥꯝ ꯍꯧꯖꯤꯛ ꯅꯣꯏꯈꯥꯏꯕ ꯂꯣꯏꯁꯤꯜꯂꯛꯂꯦ. ꯄ꯭ꯔꯣꯁꯦꯁꯁꯤ ꯇꯧꯕ ꯃꯇꯝꯗ ꯈꯨꯠ ꯁꯥ ꯐꯖꯅꯗꯤ ꯍꯥꯝꯗꯣꯛꯄꯤꯌꯣ. ꯑꯗꯨꯒ ꯁꯤꯖꯤꯟꯅꯔꯤꯕ ꯀꯣꯜ ꯂꯤꯛꯁꯤꯡꯗꯣ ꯐꯖꯅ ꯆꯥꯝꯊꯣꯛꯑꯒ ꯀꯪꯅ ꯅꯥꯟꯊꯣꯛꯄꯤꯌꯣ. ꯁꯤ ꯐꯖꯅ ꯅꯣꯏꯈꯥꯏꯕ ꯂꯣꯏꯔꯛꯄ ꯃꯇꯨꯡꯗ ꯁꯤꯒꯤ ꯍꯥꯃꯩꯁꯦ ꯍꯥꯞꯆꯗꯣꯏꯅꯤ. ꯁꯨꯝꯕ ꯑꯃꯈꯛꯇꯅꯤ ꯁꯨꯒꯥꯏꯔꯤꯕꯁꯦ. ꯑꯩꯒꯤ ꯆꯥꯡꯁꯤꯗ ꯑꯁꯨꯝꯕ ꯑꯅꯤ ꯍꯥꯞꯄꯗꯤ ꯌꯥꯝꯃꯟꯒꯅꯤ ꯍꯥꯏꯗꯨꯅ ꯑꯃꯈꯛꯇꯅꯤ. ꯁꯤꯗ ꯂꯩꯔꯤꯕꯁꯤ ꯇꯣꯏꯔꯕꯅꯤ. ꯁꯤꯁꯤ ꯆꯥꯏꯁꯤꯟꯗꯣꯏꯅꯤ. ꯆꯥꯏꯁꯤꯜꯂꯒ ꯑꯃꯨꯛ ꯐꯖꯅ ꯑꯃꯨꯛ ꯅꯣꯏꯈꯥꯏꯒꯗꯕꯅꯤ. ꯁꯨꯃꯥꯏꯅ ꯐꯖꯅ ꯇꯣꯠꯁꯤꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯀꯩꯅꯣ ꯇꯧꯕꯤꯕ ꯌꯥꯔꯦ. ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯁꯤꯒꯤ ꯑꯩꯅ ꯁꯤꯖꯤꯟꯅꯔꯤꯕ ꯆꯐꯨꯁꯤꯃꯛ ꯁꯤꯖꯤꯟꯅꯗ꯭ꯔꯒꯁꯨ ꯑꯗꯨꯝ ꯄ꯭ꯂꯥꯁꯇꯤꯛꯀꯤ ꯑꯣꯏꯕ ꯕꯥꯔꯇꯤꯟ ꯃꯆꯥ, ꯌꯥꯝ ꯁꯤꯖꯤꯟꯅꯤꯡꯉꯁꯨ ꯕꯥꯔꯇꯤꯟ ꯑꯆꯧꯕ, ꯑꯗꯨꯝ ꯑꯗꯩꯗꯤ ꯂꯩꯕꯥꯛꯀꯤ ꯆꯐꯨꯗ ꯇꯧꯅꯤꯡꯉꯒꯗꯤ ꯂꯩꯕꯥꯛꯀꯤ ꯆꯐꯨꯗꯨ ꯏꯁꯤꯡꯗ ꯐꯖꯅ ꯇꯤꯡꯊꯣꯛꯄꯤꯌꯣ. ꯑꯍꯟꯕ ꯑꯣꯏꯔꯒꯗꯤ, ꯅꯠꯇ ꯇꯥꯔꯗꯤ ꯃꯆꯨꯝ ꯆꯨꯞꯁꯤꯟꯈ꯭ꯔꯒ ꯀꯩꯅꯣ ꯇꯧꯔꯣꯏꯗꯣꯏꯅꯤ. ꯑꯩꯈꯣꯏꯅ ꯁꯦꯝꯖꯔꯤꯕꯁꯤꯗ ꯌꯥꯔꯣꯏꯗꯣꯏꯅꯤ. ꯍꯥꯟꯅ ꯏꯁꯤꯡ ꯃꯆꯨꯝꯗꯣ ꯆꯨꯞꯄ ꯌꯥꯕ ꯆꯨꯞꯍꯟꯈ꯭ꯔ ꯃꯇꯨꯡꯗ ꯀꯣꯟꯅ ꯀꯩꯅꯣ ꯇꯧꯒꯗꯕꯅꯤ. ꯁꯨꯃꯥꯏꯅ ꯍꯥꯞꯆꯤꯟꯕ ꯂꯣꯏꯈ꯭ꯔ ꯃꯇꯨꯡꯗ ꯁꯨꯝꯕ ꯐꯤ ꯑꯄꯥꯕ, ꯑꯩꯅ ꯑꯉꯧꯕ ꯁꯨꯝ ꯃꯌꯥꯝꯗ ꯎꯠꯄꯗ ꯅꯨꯡꯉꯥꯏꯖꯅꯕ ꯇꯧꯕꯅꯤ. ꯑꯉꯧꯕ ꯅꯠꯇ꯭ꯔꯒꯁꯨ ꯑꯗꯨꯝ ꯐꯤ ꯑꯄꯥꯕ, ꯍꯧꯖꯤꯛꯇꯤ ꯀꯥꯂꯦꯟ ꯃꯇꯝꯅꯤꯅ ꯐꯤ ꯑꯄꯥꯕꯅ ꯀꯨꯞꯄꯤꯌꯣ. ꯏꯪꯊꯝꯊꯥ ꯑꯣꯏꯔꯒꯗꯤ ꯈꯖꯤꯛ ꯊꯥꯕ ꯑꯣꯏꯅ ꯇꯧꯕ ꯌꯥꯏ. ꯍꯧꯖꯤꯛꯇꯤ ꯑꯄꯥꯕꯁꯤꯅ ꯀꯨꯞꯄꯤꯔꯒ ꯃꯐꯝ ꯆꯥꯕ ꯑꯃꯗ, ꯏꯁꯥꯒꯤ ꯃꯐꯝ ꯆꯥꯕ ꯑꯃꯗ ꯐꯖꯅ ꯑꯗꯨꯝ ꯊꯝꯕꯤꯔꯒ 3 days ꯉꯥꯏꯒꯗꯕꯅꯤ. ꯁꯤ ꯁꯨꯃꯥꯏꯅ ꯐꯤꯅ ꯈꯨꯝꯖꯤꯟꯈ꯭ꯔꯕ ꯂꯣꯏꯈ꯭ꯔ ꯃꯇꯨꯡꯗ ꯑꯗꯨꯝ ꯌꯥꯝ ꯇꯥꯏꯠ ꯑꯣꯏꯗꯕꯤꯗ ꯍꯥꯏꯐꯦꯠ ꯀꯤꯔꯒ ꯊꯝꯕꯤꯌꯣ. ꯅꯠꯇ꯭ꯔꯒꯗꯤ ꯐꯤꯁꯦ ꯄꯥꯏꯊꯣꯛꯈ꯭ꯔꯒꯁꯨ ꯅꯨꯡꯉꯥꯏꯇꯦ. ꯐꯤꯁꯦ ꯄꯥꯏꯊꯣꯛꯈ꯭ꯔꯒꯗꯤ ꯌꯥꯔꯣꯏꯗꯣꯏꯅꯤ. ꯑꯗꯨꯅ ꯐꯤꯁꯦ ꯄꯥꯏꯊꯣꯛꯇꯅꯕ ꯑꯗꯨꯝ ꯌꯥꯝ ꯇꯥꯏꯠ ꯑꯣꯏꯗꯅ ꯀꯤꯔꯒ ꯊꯝꯕꯤꯌꯨ. ꯁꯤꯁꯦ ꯃꯐꯝꯁꯦ ꯑꯌꯤꯡꯕꯗ ꯑꯁꯥꯕꯗ ꯀꯥꯏ ꯊꯝꯅꯤ? ꯀꯃꯥꯏꯅ ꯇꯧꯔ ꯊꯝꯅꯤ? ꯉꯁꯥꯏꯁꯨ ꯍꯥꯏꯖꯈꯤꯕꯗꯨꯅꯤ. ꯑꯩꯈꯣꯏꯅ ꯋꯤꯟꯇꯔ ꯑꯣꯏꯔꯒꯅ ꯐꯤꯁꯤ ꯈꯖꯤꯛ ꯊꯥꯔꯞ ꯇꯧꯕ, ꯑꯗꯨꯒ ꯁꯝꯃꯔ ꯑꯣꯏꯔꯒꯅ ꯄꯥꯔꯞ ꯇꯧꯕꯗꯣ, ꯑꯗꯨꯒꯨꯝꯕꯅ ꯁꯤꯒꯤ ꯊꯝꯕ ꯃꯇꯝꯗ ꯇꯦꯕꯜꯒꯨꯝꯕ ꯊꯝꯃꯁꯨ ꯌꯥꯏ, ꯑꯗꯨꯒ ꯄ꯭ꯂꯁꯇꯔ ꯃꯈꯥꯗ ꯊꯝꯃꯁꯨ ꯌꯥꯏ. ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯏꯪꯕ ꯃꯐꯝꯗꯗꯤ ꯊꯝꯕꯤꯒꯅꯨ. ꯈꯔ ꯔꯨꯝ ꯇꯦꯝꯄꯔꯦꯆꯔ ꯑꯣꯏꯕ ꯃꯐꯝꯗ ꯊꯝꯕꯤꯌꯣ. ꯃꯔꯝꯗꯤ ꯃꯥꯁꯨ ꯐꯔꯃꯦꯟꯇꯦꯁꯟꯒꯤꯗꯃꯛ ꯍꯤꯠꯇꯨ ꯗꯔꯀꯥꯔ ꯑꯣꯏꯕꯅꯤꯅ. ꯑꯗꯨ ꯉꯁꯤꯗꯩ ꯅꯨꯃꯤꯠ 5ꯅꯤꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯥꯡꯇꯣꯛꯑꯒ ꯌꯦꯡꯃꯤꯟꯅꯔꯁꯤ ꯄꯨꯟꯅ ꯃꯌꯥꯝ. ꯉꯁꯤ ꯅꯨꯃꯤꯠ 5ꯅꯤ ꯁꯨꯔꯦ. ꯅꯨꯃꯤꯠ 5ꯅꯤ ꯁꯨꯕ ꯃꯇꯝꯗ ꯑꯗꯨꯝ ꯍꯥꯡꯇꯣꯛꯑꯒ ꯌꯦꯡꯉꯅꯤ. ꯁꯨꯃꯥꯏꯅ ꯍꯥꯡꯇꯣꯛꯄꯤꯕ ꯃꯇꯝꯗ ꯁꯤ ꯐꯖꯅ ꯑꯗꯨꯝ ꯃꯅꯝ ꯅꯨꯡꯁꯤꯔꯦ. ꯑꯗꯨꯝ ꯃꯅꯝ ꯅꯝꯕꯗ ꯈꯪꯕꯅꯤ. ꯑꯩꯈꯣꯏꯒꯤ ꯌꯨ ꯃꯅꯝ ꯐꯖꯅ ꯅꯝꯕꯅꯤ. ꯑꯗꯨ ꯁꯨꯃꯥꯏꯅ ꯅꯨꯃꯤꯠ 5ꯅꯤ ꯁꯨꯕꯗ ꯑꯗꯨꯝ ꯍꯧꯕꯅꯤ. ꯃꯣꯏꯁꯤ ꯌꯥꯝ ꯂꯥꯏꯕꯅꯤ ꯄ꯭ꯔꯣꯁꯦꯁꯁꯤ. ꯑꯗꯨ ꯃꯇꯨꯡꯗ ꯁꯤꯗ ꯂꯩꯔꯤꯕꯁꯤ ꯏꯁꯤꯡꯅꯤ.
이싱제 합리간다 시기 포체 망알 지니 거기 망알 지니시나 tummanbada mateng pangdone atopa chini de hapa yade sigi chini sing natana adu si hap ke so hapu ge so isagi apambani hena si akhon semi ba ating basida hena thumman ge hai targa di si hap toine ba adu adum thumda bida adum magi mahau dum thaksa ge harga di chumane ising hapchin birani ising hapa matamda akhoina isagi apamba aigi si sigi 사이기 자가시 여우리네바 아팅거 시야마 땀다 아둠 탄네 하피게수 야이바 아둠 탄드비다 아도 뿌랍 탄네데 하피루누고 아둠 탄바타비 하파야 아도 아이기디 시다 사이드 로실라게 아둠 카지각도 얌 하프타비다 카라각다 하프게수 야이 아도 하프다가디 헤나 파워도 레이바 헨도이니 아도 수마인 또 마tamda 카라 헤나 투만비게 따가디 시기 지니시 하피도이니 아도 시지니지 하파지 kano sigi sumaina 3 days ta ising hapchin bandu mita hapada bani adu 4 days thamdai da hapa matam da yade sumaina maru yam hapada bonate da maru to si maru ama ni ahum mari manga taru sumaina sigi chang khajitang suma happy hi ba matam da dum yare aduga muk se ji 1 day mu makum khumjillaga thamgidoini mit mari ni subada complete oidoini Hꯧꯖꯤꯛꯀꯤꯗꯤ ꯑꯣꯠꯈꯥꯏꯗ꯭ꯔꯁꯨ ꯌꯥꯗ꯭ꯔꯣ ꯑꯗꯨꯝ ꯑꯣꯠꯈꯥꯏꯗ꯭ꯔꯁꯨ ꯑꯗꯨꯝ ꯌꯥꯔꯦ ꯂꯣꯏꯔꯦ ꯁꯤ ꯑꯗꯨꯝ ꯍꯥꯏꯔꯒ ꯁꯤ ꯆꯤꯅꯤꯁꯦ ꯀꯌꯥ ꯄꯤꯒꯦ ꯀꯥꯏꯗ ꯐꯪꯒꯦ ꯑꯗꯨꯝ ꯗꯨꯀꯥꯟꯗ ꯃꯉꯥꯜ ꯆꯤꯅꯤ ꯍꯥꯏꯔꯒ ꯑꯗꯨꯝ ꯈꯪꯕꯅꯤ ꯑꯗꯨꯝ ꯌꯥꯝ ꯍꯣꯡꯕꯅꯤ ꯑꯗꯣ ꯑꯇꯣꯞꯄ ꯆꯤꯅꯤꯗꯤ ꯌꯨꯁ ꯇꯧꯕ ꯌꯥꯗꯦ ꯁꯤꯒꯤ ꯃꯉꯥꯜ ꯆꯨꯝꯅ ꯆꯤꯅꯤꯗꯨꯒ ꯃꯥꯟꯅꯗ ꯃꯥꯜꯂꯦ ꯃꯁꯛꯁꯦ ꯃꯥꯟꯅꯗꯦ ꯆꯦꯡꯒꯤ ꯇꯥꯏꯞꯇ ꯇꯧꯔꯒ ꯈꯔ ꯆꯥꯎꯔꯞ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯆꯤꯅꯤ ꯑꯄꯧꯕꯁꯨ ꯅꯠꯇꯦ ꯁꯤ ꯇꯣꯉꯥꯟꯅ ꯃꯉꯥꯜ ꯁ꯭ꯀ꯭ꯋꯦꯔ ꯁꯦꯞꯀꯁꯨ ꯑꯣꯏꯌꯦ ꯃꯉꯥꯜ ꯆꯤꯅꯤ ꯍꯥꯏꯔꯒ ꯑꯗꯨꯝ ꯂꯩꯕꯤꯕ ꯃꯇꯝꯗ ꯑꯗꯨꯝ ꯍꯪꯕꯤꯕ ꯃꯇꯝꯗ ꯈꯪꯕꯅꯤ ꯍꯤꯟꯗꯤꯗꯗꯤ ꯀꯩ ꯀꯧꯒꯦ ꯈꯪꯗꯦ ꯑꯩꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏ ꯃꯩꯇꯩꯔꯣꯟꯗ ꯃꯉꯥꯜ ꯆꯤꯅꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯩ ꯃꯔꯨ ꯌꯥꯝ ꯍꯥꯞꯄꯁꯨ ꯌꯥꯗꯕ ꯃꯔꯨ ꯌꯥꯝ ꯍꯦꯟꯅ ꯊꯨꯝꯕ ꯍꯦꯟꯅ ꯈꯥꯕꯒꯤ ꯆꯥꯡ ꯌꯥꯝꯃꯛꯇꯣꯏꯕ ꯂꯣꯏꯔꯦ ꯁꯤꯗ ꯍꯌꯦꯡ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯔꯁꯤ ꯃꯌꯥꯝ ꯉꯁꯤ ꯅꯨꯃꯤꯠ ꯃꯔꯤꯅꯤ ꯁꯨꯕꯅꯤ ꯃꯔꯤꯅꯤ ꯁꯨꯕ ꯅꯨꯃꯤꯠꯇ ꯍꯥꯡꯇꯣꯛꯑꯒ ꯑꯗꯨꯝ ꯀꯝꯄ꯭ꯂꯤꯠ ꯑꯣꯏꯔꯦ ꯃꯁꯤ ꯑꯣꯛꯄꯝꯃꯦ ꯐꯖꯅ ꯀꯩꯅꯣ ꯇꯧꯔꯦ ꯁꯤꯁꯦ ꯑꯗꯨꯝ ꯆꯃꯁꯁꯤꯅ ꯍꯥꯏꯐꯦꯠ ꯃꯅꯝꯁꯤꯗꯤ ꯑꯁ ꯑꯩ ꯑꯣꯏꯅ ꯉꯥꯎꯔ ꯇꯥꯔꯛꯇꯦ ꯁꯤꯁꯦ ꯑꯇꯤꯡꯕꯗꯨ ꯑꯣꯜꯂꯕꯅꯤ ꯁꯤꯁꯦ ꯐꯖꯅ ꯆꯨꯝꯊꯣꯛꯄꯤꯔꯅꯤ ꯀꯣꯇꯟꯒꯤ ꯐꯤ ꯑꯃꯅꯀꯣ ꯕꯦꯁꯇꯤ ꯄꯥꯏꯔꯛꯑꯣ ꯑꯗꯨꯅ ꯄꯥꯏꯔꯛꯑꯣ ꯌꯥꯅꯤꯌꯦ ꯄꯥꯏꯔꯛꯇ꯭ꯔꯁꯨ ꯃꯔꯨ ꯉꯥꯛꯇꯅꯤ ꯃꯔꯨꯁꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯇꯥ ꯂꯩꯔꯝꯃꯤ ꯃꯔꯨꯁꯦ ꯋꯥꯎ ꯁꯤ ꯂꯣꯏꯔꯦ ꯃꯌꯥꯝꯅ ꯄꯥꯝꯅꯕ ꯍꯩꯒꯤ ꯑꯇꯤꯡꯕꯗꯨ ꯐꯖꯅ ꯆꯨꯝꯕꯤꯔꯒ ꯑꯗꯨꯝ ꯊꯛꯄ ꯌꯥꯗꯧꯅꯦ ꯁꯤ ꯑꯇꯤꯡꯕꯁꯦ ꯁꯤ ꯑꯩꯈꯣꯏꯅ ꯍꯩꯒꯤ ꯑꯇꯤꯡꯕ ꯑꯃ ꯁꯦꯝꯕ ꯃꯇꯝꯗ ꯀꯂꯔꯁꯦ ꯁꯨꯃꯥꯏꯅ ꯋꯥꯎꯔꯒ ꯑꯗꯨꯝ ꯇꯥꯅꯤꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯀꯂꯔ ꯑꯇꯣꯞꯄ ꯃꯈꯜ ꯃꯈꯜ ꯎꯔꯤꯕ ꯑꯁꯪꯕ ꯌꯦꯂꯣ ꯎꯔꯤꯕꯁꯤꯡꯁꯦ ꯐꯨꯗ ꯀꯂꯔꯤꯡꯅꯦ ꯍꯥꯞꯆꯤꯜꯂꯤꯅꯦꯕ ꯅꯠꯇꯕꯤ ꯅꯣꯔꯃꯦꯜ ꯑꯣꯏꯅ ꯃꯣꯏ ꯑꯇꯤꯡꯕ ꯍꯩꯒꯤ ꯑꯇꯤꯡꯕ ꯈꯨꯗꯤꯡꯃꯛ ꯋꯥꯔꯞ ꯇꯧꯔꯒ ꯂꯣꯏ ꯇꯥꯅꯤꯕ ꯁꯤꯁꯦ ꯊꯛꯄ ꯌꯥꯔꯦ ꯃꯌꯥꯝ ꯑꯩ ꯇꯦꯁ ꯇꯧꯔꯒ ꯌꯦꯡꯒꯦ ꯑꯗꯨ ꯁꯤꯅꯤ ꯑꯇꯤꯡꯕ ꯍꯥꯏꯗꯣ ꯁꯤ ꯍꯥꯎꯕ꯭ꯔꯥ ꯌꯦꯡꯒꯦ ꯍꯥꯎꯋꯦ ꯐꯖꯅ ꯊꯨꯝꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯤ ꯊꯨꯝꯃꯦ ꯑꯗꯨꯝ ꯐꯖꯅ ꯃꯍꯥꯎ ꯐꯖꯅ ꯂꯩꯔꯦ ꯊꯛꯄ ꯌꯥꯔꯦ ꯁꯤꯅ ꯕꯅꯥꯅꯥꯒꯤ ꯑꯗꯨ ꯄꯦꯁꯟ ꯐ꯭ꯔꯨꯠ ꯃꯌꯥꯝꯁꯤ ꯀꯩꯅꯣ ꯊꯝꯕ ꯃꯇꯝ ꯕꯣꯇꯜꯗ ꯍꯥꯜꯂ ꯊꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯐ꯭ꯔꯤꯖ ꯃꯅꯨꯡꯗ ꯐꯖꯅ ꯊꯝꯕꯤꯔꯒꯗꯤ 10 to 12 days ꯊꯝꯕ ꯌꯥꯒꯅꯤ ꯅꯠꯇꯕꯤꯗ ꯑꯗꯨꯝ ꯔꯨꯝ ꯇꯦꯝꯄꯔꯦꯆꯔ ꯊꯝꯃꯗꯤ ꯌꯥꯝ ꯀꯨꯏꯅ ꯊꯝ ꯌꯥꯗꯕꯅꯤ ꯐ꯭ꯔꯤꯖ ꯃꯅꯨꯡꯗ ꯐꯖꯅ ꯑꯗꯣ ꯍꯧꯔꯛꯄ ꯀꯥꯟꯗ ꯅꯨꯃꯤꯠ ꯈꯔꯅꯤ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯗꯤ ꯃꯈꯨꯝ ꯇꯥꯏꯠ ꯑꯣꯏꯔꯨꯅꯨ ꯑꯗꯨꯗꯗꯤ ꯒ꯭ꯌꯥꯁ ꯌꯥꯝ ꯀꯥꯕꯅꯦ ꯑꯗꯨꯅ ꯕꯣꯇꯜꯁꯦ ꯀꯥꯏꯕꯒꯤ ꯆꯥꯟꯁ ꯂꯩ ꯑꯗꯣ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯃꯔꯤꯅꯤꯗꯤ ꯕꯣꯇꯜ ꯃꯈꯨꯝꯗꯣ ꯇꯥꯏꯠ ꯑꯣꯏꯗꯕꯤꯗ ꯊꯝꯃꯒ ꯑꯗꯨꯝ ꯃꯇꯨꯡꯗꯩꯗꯤ ꯆꯦꯠꯅ ꯂꯩꯁꯤꯟꯕ ꯑꯗꯨꯝ ꯌꯥꯔꯦ ꯅꯨꯃꯤꯠ ꯀꯌꯥꯅꯤꯐꯥꯎ ꯊꯝ ꯌꯥꯒꯦ ꯐ꯭ꯔꯤꯖ ꯊꯝꯃꯣꯏꯗꯧꯕ ꯑꯣꯏꯔꯗꯤ ꯑꯗꯨꯝ 4 to 5 days ꯑꯗꯨꯗꯩ ꯍꯦꯟꯅ ꯆꯥꯡ ꯑꯗꯩꯗꯤ ꯄꯠꯈ꯭ꯔꯅꯤ ꯑꯗꯨꯗꯒꯤ ꯄꯠꯂꯛ ꯄꯨꯝꯃꯛꯇꯣꯏꯅꯦ ꯃꯣꯏꯁꯨ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯤꯕꯨ ꯅꯨꯡꯉꯥꯏꯕꯤ ꯇꯥꯔꯒꯗꯤ
ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯚꯤꯗꯤꯑꯣꯁꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ ꯃꯊꯪꯅ ꯄꯦꯁꯟ ꯐ꯭ꯔꯨꯠ